ngasi phongkhiba tongan tongan Manipuri sifong singa masum thokhiba thawdo wa thok singdagi maroibi I pauk sing khongga sarga Manipur top channel gi maikeri gi myam na thamjagi hanbada yamlaba senpham ga konana drug fogat khre lenga sina sangchilakliba war on drug ki manung sana Imphal East District Police amadi BJYM gi thomi singna ngasi mantrifukhi gi Friends colony da ngasi nungtil pung ahomlom taba matamna sadakhiba akhanaba drive amada imung amadagi yamlaba senpham amadi drug fogat pangam khre Pausna maka taribit akangna pau mapangbadagi team maduna sanction khiba drive aduda Friends colony da leiba imung amada sanction duna sek tawruba matamda imung adugi tungan maphamda SP tablet ganja amadi number 4 hapnabagi ahangba kaukta sing drug lalon bada sizinaba oigini singnaba yamlaba lupa lak mapalom gi senfam adu fagat pangam khibani pharaba polam sing amadi imung aduda Leiramba miyoi mari su fagatuna Hangang police station macha tabo ain goeba thabok lakonaba pukhatkre ngasi sanction khiba khanaba drive aduda drug lalon ba khutpuama phagat khibagi damak laikai adugi club amadi maira pai bisingi mekedi gi thagat phongdo phogaloina drug amadi club amadi maira pai bina makha tana sigumba khongthang asi satharakpa matamda sagot khani suhaidi makha satharak foina to papawm sena lising ani panba puya phongnana ba minister ga yanakre sanamai society Editorials Board Member Holy Puya Sanamai Temple Advisor MZ Nongyai President K Biduamadi Member Singa Manipur Minister CM Bangalada Paminaduna Warisanakre Si Minister Warisanabadu Sanamai Divine Society Editorials Member Holy Puya Sanamai Temples Advisor NZ Nongyai Amadi Maki Kambuna Puya Lising Mangadigi Sahitararom Sangna Khangatuna Siemlaba Lining Thau Sanamai Lining Holy Puya Lamai Lisingani Panbasi Yana Krehari Mipam Madura Manipur Culturals University MUC Degi Puyagi Department Amahanga Mahiroi Singa Tambina Bagi Matang Sukhanaki Department to Hangdoktuna Mahiroi Singa Tambiragadi Spirituals Belu Humanisms Amadi Pidam Ningai Oba Punshi Maril Awang Matak the Men Katpangamlagan Hanasumi Pamadura Kanaki Hadi Puya haibasi lai singi pukaini lamjing mairani masina miyoibana hingba matamda samamnaba pokhaliba kaya kohananaba lambel piba ngami wahang khudingi pakhum loina pi miyoiba ma oina karamna nungaina punsi lengadage tambiba lairikni haina NG nongyaina phungdokhe hadi Holy Puradu matamama leblaga athuba matamda phongdoknanabagi wafamsu khanaki Manipur Chief Minister Nongthoma Berenes Puya lising mga romdagi sahi tarasangna khangatlaba matungda sena lising ani panba puya si semgatnaba honabada thaudang lawminakhiba akhangai punamak thagatpa phongdokhi soidi makha satarakpa oina topa pawmna aranba mongda eviction tawbi yaroi sirabasu singmairongi lam NC ama phawba manghaloi secretary singmairongi lam inchi ama phawba mangba yaroi sasinaba pata paidun eviction tawbi yaroi amadi matamasida mafamasida eviction tawba phawba sangba yaroi haina singmairong mamang awang laikai singlupki secretary khumongmayum thangambana phongdorakli Imphal East ki laifam sipai da leiba village number 11 da lam acre 0.06 awasi eviction tawragani haina Imphal East Civil Judge Senior Division dagi sirol thoktun eviction tawba lakpada sauna irang thokre khongjang yaukhiba miyoi mari amadi Manipur Police ani sokhi amasum thangmaiban tarung pure lekai digi Leiramba Haripriya kaupi amana thangalakpa complaint adugi matung ina court ki order aduda hairiba mafam asi nongpokta thangjam sura singa amadi khombong mayum ongbi thagoi devi gi ingkhol nungsupta main road awangda school compound amadi makhada leirak haina piri hiramasi gi matangda thangamana Makhatana phungdokhibada sasinaba pata ama paiduna lamdamasida lairami haiduna thangoiban lawung purildagi miyoemana lam lawnabo honarakpadu laikai ahal singna khanglakpadagi ngasi phawba case thengaduna lakpani loinana chingmairong area gi oina lining laison khaidana thabak thoram kya ama pangthokpom oidiba lampa sibu eviction tawragani haina lakni basi maram sadabana miyam thorakpani haidi mana makhatana phungdokhibada chingmairong da maki lam ama lei hairaga mafam adu kadaidano haiba khawang piba ngamdri haukibasai English singaniga taraga mapana mafamasi eviction tawgani haiduna laklami adubu sidul lalambana hanki English singaniga kunda amuk lakpa matamna club na high court appeal ama thaduna stakeholder adu lawduna lakpani hairi chingmairong da hairiba miyoi Leiramde amadi lamsu pifam thokte high court ki order ikai khumnadabadi nati adubu misang sanga yengduna aranbada order pibani hana lawi hana su mana makhataki Maka satarak poina to papawmana farm gi aronba locker singdagi sana kg samri ga kuntra ga mathoya masum silver fari
Enforcement Directorate na Bank loan da minambagi case amagi thizilakpada bullions company amagi aron ba locker sing thibu hum sathabada ngasi sana kg samri ge kontra gam thoyama sum silver phakre pharaba sana sum silver adu puna lupa crore nifuga ka point humdra ga taruk rom gini haina directorate aduna haiki parekha Illuminex Limited ko company amagi mathak case amaga mari lainana Raksha bullions amasum classic marbles ki premises sing the agency aduna rate sataki maduda aronba private locker kharagi so sing phangki amasum locker operation adu laifam thokpa niyam sing ngaktana sathaboiramki KYC tawkhidi amasum premises aduda CCTV camera leramde loinana sangkhiba amasum thokhibagi register lekti mafam aduda locker satre ka humpuga matoi leramki locker sing adu hangdoklubda sanagi bar kg 91.5 amasum silver kg samaga yankhagi nitoi phangki atopa amadagi su silver kg samaga mark 25 phangki money laundering case asi parekha Illuminex Limited na Mars English nganiga taraga nipan da lupa crore lising aniga saniga maudraga taruka point yang hekani palongi loan sing lokhiba masum bank ta minam khiba duga mari lainabani case asida enforcement directorate na hana su English aniga taraga mapanda lupa crore saniga manga henbagi asset fazin khrabani haide hensu paus na makhata na fondorakli loisila koina to papaw khra namo Bengaluru da mawa masa siduna Leiramba thengnare Karnataka gi manung sanba Hosa Godahali da leba yuma madat mama amadi sahi nauri masa pun siduna Leiramba thengnare haina police ki report amana hari police ki report matung ina mama masa ani dugi maming Laksma sahi nifugani pan masu madan sai tarawum de kawe hari ngasi numida waram pungani rom tarapada yum amada makoi ani asi boxang Leiramle heavy report police station laki bani hari asi boxang ani do postmortem ginamak Victoria hospital pukatre hari thaudo asiga mari lainana west Bengaluru gi deputy commissioner of police Lakshman B na phongtok khibda mama masa gi misi du asi suicide mali adu maina misi si matan hongzuma ki oina di sap sap maram khang mangamdri thaudo asku matan thijin bagi thabak sa thaba hokre haina su paw su palapi lushila koina atopa paw manamo Punsa district minibus accident thokpadagi miyoi 13 sire kunga mapan aso apan nangkre official Jammu amasum Kashmir gi Punsa district ta thokiba laibak thiba lamigi thaudo amada yamdrabda nupi mari yauna miyoi 13 sikre duga kunga mapanna hena aso apan nangkre haina mari lenabo official singna phongdorakli thaudo singa se yupung nipan makhairam tabada brari nala manak nak na thokibani mi ka hena tongba minibus ama gali maidan dagi Punsatana lakpagi lambi da lebak thiba thaudo da thokibani thaudo thopagi pawhek phangbaga local police local villagers sing amadi army personnel sing gi team ama thaudo thokpham da thuna yangna sangsinduna minibus adura tonglakhiba miyoi sing rescue tawna bonaki rescue team aduna thaudo thokpham da yaukhiba matam da passenger mapandi hanana siduna Leiramle du atopa anina hospital pukhalaba matung asok panamaram oiduna lekatna bangamdana sikhibani haina phongdorakli official singna makhata na phongdokhibigi matung ina accident adura sokraba mi kunga mapan gi manungda mapan gi phibam luna lairi mapan dugi manungda tarukti helicopter season aduna Jammu da leiba government medical college and hospital pukatuna treatment sada bahokre so hari hausigo ledi myam paus matang se sinjarage mas myam punna no babdit ngamina